ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯔꯤꯅꯤ ꯀꯪꯂꯩꯄꯥꯛꯀꯤ ꯃꯐꯝ ꯈꯨꯜ ꯑꯃꯗ ꯈꯖꯤꯡ ꯕꯣꯔꯥ ꯌꯣꯟꯕꯤ ꯍꯥꯏꯔꯒ ꯈꯪꯅꯕꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯌꯨꯝꯒ ꯁꯝꯅꯅ ꯌꯥꯎꯕ ꯄꯣꯠꯐꯝ ꯑꯃ ꯂꯩꯔꯝꯃꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯄꯥꯈꯪ ꯃꯆꯥꯇ ꯅꯠꯇꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯅꯗꯨꯅ ꯆꯥꯅꯩ ꯃꯌꯥꯝꯅ ꯂꯥꯛꯅꯔꯤꯕꯁꯤ ꯈꯖꯤꯡ ꯕꯣꯔꯥꯒꯤ ꯃꯍꯥꯎꯗꯨ ꯈꯛꯀꯤꯁꯨ ꯅꯠꯇꯦ ꯕꯣꯔꯥ ꯌꯣꯟꯕꯤ ꯏꯃꯥ ꯃꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯆꯥꯒꯤ ꯐꯖꯕ ꯃꯁꯛꯇꯨꯕꯨ ꯌꯦꯡꯕꯅꯤ ꯉꯁꯤꯁꯨ ꯊꯣꯏꯕꯤꯆꯥ ꯃꯣꯏꯒꯤ ꯂꯧꯕꯨꯛꯇ ꯉꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯣꯡꯗꯥꯏ ꯈꯣꯟꯗꯨꯅ ꯈꯖꯤꯡ ꯐꯥꯔꯤ ꯃꯃꯥꯅ ꯈꯖꯤꯡ ꯕꯣꯔꯥ ꯍꯧꯗꯨꯅ ꯌꯣꯜꯂꯤ ꯅꯍꯥ ꯄꯥꯈꯪ ꯈꯔꯅ ꯊꯣꯏꯕꯤꯆꯥ ꯎꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯏꯃꯥꯒꯤ ꯕꯣꯔꯥꯁꯦ ꯆꯥꯈꯤꯁꯤꯀꯣ ꯃꯌꯥꯝ ꯃꯥ ꯎꯗ꯭ꯔꯗꯤ ꯉꯁꯥꯏꯗꯒꯤ ꯁꯦꯟ ꯇꯤꯡꯈꯩ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯈꯩ ꯈꯖꯤꯡ ꯕꯣꯔꯥ ꯆꯥꯔꯤꯁꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯏꯕꯨꯡꯉꯣ ꯅꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯣꯏ ꯂꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯒꯦꯗꯅ ꯅꯣꯏꯅ ꯐꯝꯐꯝ ꯐꯥꯟꯈꯩ ꯂꯣꯏꯅ ꯀꯟꯁꯤꯜꯂꯩꯗꯅ ꯑꯩꯈꯣꯏ ꯕꯣꯔꯥ ꯆꯥꯕ ꯐꯪꯗ꯭ꯔꯦꯅꯦ ꯈꯨꯔꯥ ꯍꯣꯏꯗꯤ ꯂꯩꯔꯒ ꯌꯨꯝꯗ ꯑꯣꯏꯅ ꯆꯥꯕꯤꯔꯨꯕꯅ ꯐꯔꯅꯤꯗ ꯀꯔꯤ ꯍꯥꯏꯕ ꯑꯍꯜꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯁꯥꯔꯗꯅ ꯅꯣꯏ ꯍꯧꯖꯤꯛ ꯆꯩꯁꯨꯁꯤꯅ ꯀꯣꯠꯂꯒ ꯂꯪꯊꯣꯛꯈꯣꯔꯣ ꯍꯥ ꯈꯨꯔꯥ ꯐꯥꯒꯤ ꯁꯨꯝ ꯇꯧꯖꯕꯅꯤ ꯁꯦ ꯈꯨꯔꯥ ꯍꯣꯏ ꯐꯝꯕꯤꯔꯣ ꯂꯥꯎ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯦꯞꯄꯒ ꯑꯗꯨꯝ ꯆꯥꯖꯔꯒꯦ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯅ ꯁꯛꯇꯥꯁꯤꯡꯁꯤꯒ ꯃꯅꯤ ꯕꯣꯔꯥꯗꯨ ꯈꯔ ꯄꯤꯔꯛꯎꯍꯦ ꯈꯖꯤꯡ ꯕꯣꯔꯥꯗꯤ ꯂꯣꯏꯈ꯭ꯔꯦ ꯃꯔꯣꯏ ꯕꯣꯔꯥ ꯑꯣꯏꯅ ꯄꯤꯔꯛꯂꯒꯦ ꯌꯥꯏ ꯕꯣꯔꯥꯕꯨ ꯑꯣꯏꯔꯗꯤ ꯑꯍꯜ ꯑꯃꯅ ꯑꯩꯈꯣꯏꯗꯤ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯄꯁꯨ ꯅꯠꯇꯅ ꯃꯅꯤ ꯌꯦꯡꯂꯒ ꯊꯃꯣꯏ ꯄꯣꯊꯥꯕ ꯂꯥꯛꯄꯁꯤꯕꯣ ꯏꯁ ꯊꯥꯎꯁꯤ ꯌꯥꯝꯅ ꯁꯥꯏ ꯃꯤꯒꯤ ꯃꯃꯥꯏꯗ ꯖꯔꯞꯁꯤꯅ ꯊꯥꯎ ꯂꯨꯞꯄꯒ ꯀꯜꯂꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯣꯏꯍꯦ ꯑꯍꯜꯁꯤꯡꯗꯣ ꯇꯥꯖꯥꯠꯂꯣ ꯏꯁ ꯏꯀꯥꯏꯔꯦꯗ ꯏꯃꯥ ꯃꯅꯤ ꯂꯝ ꯍꯦꯟꯕ ꯑꯍꯜ ꯈꯔ ꯊꯤꯔꯒ ꯀꯟꯁꯤꯔꯣ ꯅꯣꯏꯕꯣ ꯕꯣꯔꯥ ꯆꯥꯕ ꯂꯣꯏꯔꯗꯤ ꯅꯌꯨꯝ ꯅꯌꯨꯝꯗ ꯆꯠꯂꯣꯗꯅ ꯅꯃꯥ ꯅꯄꯥꯗꯨꯅ ꯊꯤꯔꯝꯂꯅꯤ ꯍꯥꯏꯔꯝꯂꯒ ꯂꯥꯛꯏꯅꯦ ꯈꯨꯔꯥ ꯍꯣꯏꯗ ꯖꯔꯞ ꯈꯔ ꯀꯤꯅ ꯕꯣꯔꯥ ꯆꯥꯕꯤꯌꯨ ꯍꯩ ꯃꯣꯏꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ ꯅꯣꯏ ꯍꯧꯖꯤꯛ ꯕꯣꯔꯥꯁꯤꯗ ꯂꯩꯖꯔꯦ ꯍꯣꯏ ꯐꯣꯡ ꯐꯣꯡ ꯁꯥꯔꯤꯅꯦ ꯍꯥꯎꯅꯤꯍꯦ ꯏꯃꯥ ꯈꯖꯤꯡꯁꯦ ꯆꯥꯝꯊꯣꯛꯑꯕꯅꯤ ꯂꯣꯏꯅ ꯊꯣꯏꯕꯤꯆꯥ ꯂꯥꯛꯑꯦꯍꯦ ꯑꯁ ꯊꯣꯏꯕꯤꯆꯥꯁꯦ ꯂꯩꯈꯣꯝ ꯇꯩꯔꯕ ꯐꯥꯎꯕ ꯐꯖꯅ ꯐꯖꯩ ꯏꯃꯥ ꯃꯅꯤ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯍꯧꯕꯤꯔꯛꯑꯣ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯔꯨ ꯍꯥꯟꯅ ꯂꯨꯊꯣꯛꯑꯒ ꯂꯥꯛꯎ ꯌꯥꯗ꯭ꯔꯣ ꯅꯁꯥꯗꯣ ꯂꯩꯈꯣꯝꯋꯣ ꯂꯩꯅꯥꯡꯋꯣ ꯅꯥꯕ ꯇꯥꯔꯤꯅꯦ ꯏꯃꯥ ꯊꯦꯡꯂꯅꯦꯅ ꯇꯧꯕꯅꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯒꯦꯀꯣ ꯏꯆꯥ ꯋꯥꯔꯝꯃꯅꯤꯗ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥꯁꯨꯅꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯆꯪꯂꯛꯑꯒꯗꯕꯅꯤ ꯍꯣꯏ ꯏꯃꯥ ꯊꯣꯏꯕꯤꯆꯥꯁꯦ ꯆꯪꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯏꯔꯨꯖꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯂꯤꯗꯨꯗꯤ ꯃꯣꯏꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯤꯁꯤꯗꯤ ꯈꯖꯤꯡ ꯕꯣꯔꯥ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯃꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯔꯦꯗꯅ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯕꯣꯔꯥ ꯆꯥꯕ ꯂꯥꯛꯅꯔꯤꯅꯦ ꯁꯣꯏꯗꯅ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯠꯍꯧꯔꯁꯤ ꯅꯍꯥ ꯈꯠꯅꯕꯗ ꯈꯥꯝꯂꯨ ꯂꯥꯛꯎ ꯌꯥꯄꯣꯟꯇꯦ ꯑꯩꯈꯣꯏ ꯑꯣꯏꯅ ꯁꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯟꯅꯁꯨ ꯅꯍꯥ ꯈꯥꯝꯂꯨꯕꯒꯤ ꯗꯥꯛꯐꯝ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯏꯃꯥ ꯃꯅꯤ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯈꯔ ꯊꯨꯅ ꯈꯖꯤꯡ ꯕꯣꯔꯥꯗꯣ ꯊꯥꯗꯔꯤ ꯏꯕꯨꯡꯉꯣ ꯉꯥꯛꯇ ꯉꯥꯏꯔꯣꯀꯣ ꯑꯩꯁꯨ ꯈꯔꯁꯤ ꯍꯧꯔꯝꯂꯒ ꯂꯣꯏꯁꯤꯜꯂꯒꯦ ꯊꯣꯏꯕꯤꯆꯥ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯤ ꯏꯃꯥ ꯃꯅꯤ ꯃꯥ ꯊꯣꯛꯂꯛꯄ ꯐꯥꯎꯕꯗꯤ ꯕꯣꯔꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯔꯣꯏꯗꯧꯔꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯦ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯤꯅꯤ ꯀꯥꯏꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯃꯥꯜꯂꯤꯅꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯄꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯖꯔꯝꯂꯕꯗꯤ ꯉꯁꯤ ꯏꯃꯥ ꯏꯆꯥꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ ꯅꯨꯄꯥ ꯈꯔꯅ ꯑꯃꯨꯛ ꯏꯇꯩꯃ ꯈꯖꯤꯡ ꯕꯣꯔꯥ ꯆꯥꯒꯦ ꯑꯔꯩꯕꯈꯩ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯟꯅꯩ ꯄꯥꯈꯪꯁꯤꯡꯗꯣ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯐꯨꯅꯔꯛꯂꯅꯤ ꯍꯣꯏ ꯆꯠꯂꯁꯤ ꯐꯨꯅꯔꯗꯤ ꯃꯣꯏꯅ ꯁꯣꯏꯗꯅ ꯐꯨꯈ꯭ꯔꯅꯤ ꯏꯃꯥ ꯃꯅꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯗꯣ ꯌꯣꯝꯁꯤꯟꯕꯤꯔꯛꯑꯣ ꯌꯨꯝꯗ ꯆꯥꯛꯀ ꯑꯣꯏꯅ ꯆꯥꯎꯔꯒꯦ ꯍꯣꯏ ꯁꯦ ꯅꯍꯥꯁꯤꯡꯗꯣ ꯁꯦꯟ ꯄꯤꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯅꯤꯁꯨ ꯉꯥꯏꯍꯥꯛ ꯕꯣꯔꯥ ꯌꯣꯜꯂꯝꯂꯒ ꯂꯣꯏꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯏꯃꯥ ꯃꯅꯤꯒꯤ ꯃꯄꯨꯔꯣꯏꯕ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯑꯅꯥꯕ ꯑꯃꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯆꯥꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯈꯖꯤꯡ ꯕꯣꯔꯥ ꯌꯣꯟꯗꯨꯅ ꯇꯦꯛ ꯇꯦꯛ ꯍꯤꯡꯖꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡꯅ
ꯌꯥꯝꯅ ꯄꯥꯝꯅꯕ ꯕꯣꯔꯥ ꯑꯃ ꯑꯣꯏꯔꯛꯄꯅ ꯃꯃꯥ ꯃꯆꯥꯗꯨ ꯍꯤꯡꯕꯗ ꯈꯔ ꯀꯣꯝꯖꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕꯅ ꯃꯤꯅ ꯎꯁꯤꯠꯇꯕꯗꯤ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯊꯣꯏꯕꯤꯆꯥꯒꯤ ꯍꯥꯛꯇꯛꯇ ꯅꯍꯥ ꯃꯁꯦꯟ ꯈꯠꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ꯫ ꯏꯃꯥ, ꯀꯞꯄꯤꯔꯣ? ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ? ꯍꯥꯏꯌꯨ ꯏꯃꯥ, ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯍꯥꯏꯕ? ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦꯗ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯏꯃꯥꯗꯤ ꯀꯞꯂꯤꯕ? ꯅꯄꯥꯗꯣ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯄ ꯑꯗꯨꯒꯤꯅꯤ꯫ ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯤꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥꯗ ꯍꯦꯛꯇ ꯇꯥꯏꯁꯤꯟꯅꯅꯦꯕ꯫ ꯑꯗꯣ ꯏꯃꯥ, ꯁꯤꯡꯖꯨ ꯕꯣꯔꯥꯁꯤ ꯌꯣꯜꯂꯒꯨꯝꯁꯤ, ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯂꯁꯤ꯫ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯁꯦ ꯃꯤ ꯌꯥꯝꯅ ꯈꯠꯅꯩ꯫ ꯏꯃꯥꯒ ꯑꯩꯒꯁꯦ ꯅꯨꯄꯤꯅꯤ, ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯃꯤꯁꯨ ꯌꯥꯝꯅ ꯌꯥꯎꯏ꯫ ꯑꯗꯨꯅ ꯌꯣꯜꯂꯒꯨꯝꯁꯤ ꯏꯃꯥ꯫ ꯏꯃꯥꯅ ꯁꯤꯡꯖꯨ ꯕꯣꯔꯥꯁꯦ ꯈꯔ ꯌꯣꯜꯂꯒ ꯏꯃꯥ ꯏꯆꯥꯅ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯤꯕꯅꯤꯅꯦ꯫ ꯁꯤꯡꯖꯨ ꯕꯣꯔꯥꯁꯤ ꯌꯣꯟꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯗꯤ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ? ꯏꯃꯥ, ꯄꯥꯕꯅ ꯊꯝꯕꯤꯔꯝꯕ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯏꯪꯈꯣꯜꯁꯤꯗ ꯉꯥ ꯌꯣꯛꯇꯨꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯨꯅ ꯊꯥꯖꯤꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯕꯗꯤ ꯏꯃꯥ ꯏꯕꯥꯅꯤꯕꯨ ꯋꯥꯒꯗ꯭ꯔꯅꯤ ꯏꯃꯥ? ꯏꯆꯥꯅ ꯍꯥꯏꯔꯤꯗꯣ ꯏꯃꯥꯅ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯆꯕꯤꯠ ꯅꯥꯔꯤꯕ ꯍꯛꯆꯥꯡꯁꯤꯅ ꯍꯧꯖꯤꯛ ꯏꯪꯈꯣꯜ ꯁꯨꯕ ꯉꯝꯈꯤꯒꯗ꯭ꯔꯅꯦ? ꯌꯥꯔꯦꯁꯦ, ꯑꯩꯅ ꯏꯪꯈꯣꯜꯁꯦ ꯇꯦꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯊꯥꯖꯤꯜꯂꯛꯂꯒꯦ꯫ ꯏꯃꯥꯅ ꯕꯣꯔꯥꯗꯣ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯈꯔ ꯌꯣꯜꯂꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯕ꯭ꯔꯥ ꯏꯃꯥ? ꯍꯣꯏ, ꯑꯗꯣ ꯄꯨꯈ꯭ꯔꯤꯗ ꯏꯟ ꯊꯥꯔꯣ, ꯈꯖꯤꯡꯂꯛꯄ꯭ꯔꯥ ꯌꯦꯡꯉꯨ꯫ ꯏꯃꯥ ꯕꯣꯔꯥ ꯍꯧꯅꯕ ꯁꯦꯝ ꯁꯥꯒꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤꯁꯤꯡ ꯂꯥꯛꯅꯔꯅꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯏꯆꯥ ꯊꯣꯏꯕꯤꯆꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯕ ꯉꯝꯂꯝꯂꯕꯗꯤ ꯃꯃꯥꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯁꯣꯟꯕ ꯑꯗꯨꯅ ꯊꯨꯅ ꯍꯦꯛ ꯁꯤꯗꯣꯛꯈꯤꯗꯅ ꯏꯆꯥꯁꯦ ꯃꯅꯤꯡ ꯑꯃꯠꯇ ꯍꯦꯛ ꯊꯨꯡꯍꯧꯗꯦꯗ꯫ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯈꯖꯤꯡꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯡꯇꯤꯒꯤꯁꯨ ꯐꯥꯏ, ꯅꯨꯡꯇꯤꯒꯤꯁꯨ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯁꯦ ꯂꯥꯏꯐꯝ ꯑꯣꯏꯔꯝꯗꯅꯕ 2-3ꯂꯛ ꯁꯣꯜꯂꯝꯂꯒ ꯐꯗꯤꯒꯣꯝ ꯃꯔꯨ ꯈꯔ ꯂꯩꯕꯗꯣ ꯍꯨꯟꯖꯤꯜꯂꯨꯔꯒꯦ꯫ ꯈꯥꯡ ꯐꯥꯎꯕ ꯁꯥꯗ꯭ꯔꯤ, ꯃꯤꯗꯤ ꯉꯥꯏꯕ ꯍꯧꯔꯦ꯫ ꯃꯣꯏꯅ ꯈꯖꯤꯡ ꯕꯣꯔꯥ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯝꯂꯤꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯌꯥꯝ ꯉꯥꯛꯇ ꯉꯥꯏꯕꯤꯔꯣ, ꯑꯩ ꯕꯣꯔꯥ ꯊꯥꯗꯖꯔꯛꯂꯒꯦ꯫ ꯑꯩꯈꯣꯏꯗꯤ ꯉꯥꯏꯖꯔꯒꯦ ꯁꯤꯅꯤ꯫ ꯊꯨꯅ ꯆꯥꯔꯒ ꯊꯨꯅ ꯍꯟꯈꯤꯕꯗꯣ ꯄꯥꯝꯖꯗꯦ꯫ ꯑꯗꯨꯅꯅꯦ ꯕꯣꯔꯥ ꯍꯧꯗ꯭ꯔꯤꯉꯩꯗ ꯂꯥꯛꯑꯒ ꯉꯥꯏꯔꯤꯁꯦ꯫ ꯑꯗꯨ ꯊꯣꯏꯕꯤꯆꯥꯗꯨ ꯎꯗꯦꯗ, ꯃꯃꯥꯅ ꯎꯄꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯝꯈ꯭ꯔꯕ ꯈꯪꯗꯦꯅꯦ꯫ ꯑꯩꯗꯤ ꯊꯣꯏꯕꯤꯆꯥꯒꯤ ꯍꯥꯛꯇꯛꯇ ꯏꯇꯨ ꯀꯥꯏꯅꯗꯧꯔꯤꯔ ꯀꯩꯅꯣꯝ ꯇꯧꯔꯤ꯫ ꯀꯩꯅꯣ ꯃꯔꯨꯞ, ꯅꯪꯕꯨ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯗꯥꯏꯅꯦ? ꯀꯨꯏꯗ꯭ꯔꯤꯌꯦ, ꯊꯥ 2ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯅꯇꯨꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯊꯣꯏꯕꯤꯆꯥ ꯂꯨꯝꯕ ꯑꯃꯨꯛ ꯂꯥꯛꯏꯕ? ꯑꯩꯈꯣꯏꯅ ꯂꯨꯝꯕꯅ ꯂꯨꯝꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯕꯨ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯂꯩꯅꯔꯝꯗꯥꯏꯅꯦ꯫ ꯁꯛꯇꯥꯁꯤꯒ ꯂꯨꯍꯣꯡꯕꯁꯨ ꯇꯨꯃꯤꯟꯅ ꯍꯣꯡꯈꯤ, ꯕꯥꯔꯇꯣꯟꯀ ꯑꯃꯠꯇ ꯇꯧꯔꯛꯇꯦ꯫ ꯑꯩ ꯃꯤꯒ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤꯗ, ꯃꯤ ꯏꯌꯥꯎ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯗꯤ ꯈꯨꯖꯥꯏ, ꯁꯥꯇꯤꯟ, ꯃꯤꯡꯁꯦꯜꯗꯤ ꯅꯊꯟꯇ ꯄꯥꯏꯔꯒ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯝ ꯆꯠꯂꯦ? ꯅꯠꯇꯦ ꯃꯔꯨꯞ, ꯅꯪ ꯅꯨꯄꯤꯗꯨꯕꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯁꯤꯗ ꯊꯣꯏꯕꯤꯆꯥ ꯂꯨꯝ ꯂꯥꯛꯏꯁꯦ, ꯅꯠꯇ꯭ꯔꯒ ꯃꯃꯥ ꯑꯣꯏꯅ ꯂꯨꯝ ꯂꯥꯛꯏꯔꯣ? ꯑꯁ ꯌꯥꯔꯦꯗ, ꯑꯩ ꯅꯨꯄꯤꯗꯣ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯩꯅ 5ꯅꯤ ꯆꯥꯛꯀꯧꯕ ꯐꯥꯎꯕꯗꯤ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯁꯥꯒ ꯅꯥꯜꯂꯗꯅ, ꯃꯣꯃꯣꯟꯀ ꯅꯣꯛꯂꯗꯅ꯫ 5ꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯕꯗꯩ ꯇꯞꯅ ꯁꯨꯝ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦ꯫ ꯊꯥ ꯍꯦꯜꯂꯛꯄꯗꯗꯤ ꯏꯁꯧꯅ ꯂꯥꯡꯉꯤꯕ, ꯃꯣꯠꯅ ꯃꯣꯠꯂꯛꯏꯕ꯫ ꯍꯌꯦꯡ ꯏꯆꯥ ꯑꯃꯒ ꯌꯥꯎꯔꯕ ꯃꯇꯨꯡꯗꯗꯤ ꯑꯣꯛꯇ ꯍꯦꯟꯅ ꯃꯣꯠꯂꯛꯇꯧꯕ ꯃꯥꯜꯂꯦ꯫ ꯅꯪꯕꯨ ꯑꯩꯈꯣꯏꯗꯗꯤ ꯐꯖꯩ, ꯋꯥ ꯀꯌꯥ ꯉꯥꯡꯒꯟꯗꯦ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ꯫ ꯃꯔꯨꯞ, ꯌꯨ ꯉꯥꯎꯔꯒ ꯀꯣꯏꯕ ꯅꯨꯄꯤ ꯍꯥꯏꯕ ꯋꯥꯕꯨ ꯑꯩ ꯅꯨꯄꯤꯗꯨꯗꯤ ꯅꯨꯃꯤꯠ 8ꯅꯤꯈꯛ ꯀꯕꯣꯛ ꯎꯅꯔꯒ ꯆꯦꯜꯂꯛꯄ ꯍꯥꯏꯔꯦꯗꯅ꯫ ꯏꯃꯥ, ꯈꯖꯤꯡꯁꯤꯗ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩ ꯐꯗꯤꯒꯣꯝ ꯃꯔꯨ ꯍꯨꯜꯂꯝꯂꯒ ꯆꯥꯛ ꯊꯣꯡꯂꯒꯦ ꯏꯃꯥ꯫ ꯍꯣꯏ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯈꯨꯐꯖꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ, ꯈꯨꯐꯖꯝꯅꯤꯀꯣ꯫ ꯀꯨꯆꯨꯒꯁꯤꯅ ꯀꯩꯅꯣ ꯉꯧꯁꯣꯛ ꯉꯧꯗꯅ, ꯈꯖꯥꯏꯒꯁꯤꯅ ꯅꯨꯡꯁꯤꯔꯤꯕ, ꯃꯈ꯭ꯋꯥꯡꯒꯁꯦ ꯆꯦꯡꯂꯗꯅ, ꯑꯗꯨꯒ ꯉꯁꯤꯗꯤ ꯊꯥꯎ ꯑꯁꯥꯕꯁꯦ ꯃꯈ꯭ꯌꯥꯠꯇꯣ ꯐꯥꯛꯇꯣꯛꯂꯒꯅꯦ ꯍꯩꯖꯤꯟꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯃꯥꯇꯥ ꯃꯥꯜꯂꯦꯍꯦ꯫ ꯏꯃꯥ, ꯑꯃꯨꯛ ꯍꯩꯖꯤꯜꯂꯨꯅꯤ, ꯑꯩ ꯆꯪꯉꯦꯀꯣ ꯏꯃꯥ꯫
ꯊꯣꯏꯕꯤꯆꯥꯅ ꯆꯪꯈꯤꯕꯗ ꯅꯨꯄꯥꯁꯤꯡꯗꯣ ꯀꯔꯤ ꯑꯃꯠꯇꯗꯤ ꯍꯥꯏꯕ ꯉꯝꯗꯅ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯑꯣꯏꯅ ꯂꯩꯍꯧꯏ꯫ ꯅꯨꯄꯥꯁꯤꯡꯅ ꯌꯥꯝꯅ ꯀꯤꯔꯤꯁꯤ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯅꯤ꯫ ꯑꯗꯨꯅ ꯊꯣꯏꯕꯤꯆꯥꯗ ꯅꯨꯄꯥ ꯀꯅꯥ ꯑꯃꯠꯇꯅ ꯂꯛꯅꯕ, ꯀꯔꯦꯝꯅꯕ, ꯀꯥꯔꯟ ꯇꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯨ ꯊꯤꯔꯕ ꯅꯨꯄꯥ ꯈꯔꯗꯤ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯕꯨ ꯂꯨꯝꯕꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯊꯣꯏꯕꯤꯆꯥꯒ ꯃꯃꯥꯒ ꯀꯩꯊꯦꯜꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯀꯥꯔꯛꯄꯗ ꯐꯠꯇꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯨꯄꯥ ꯃꯉꯥꯅ ꯊꯣꯏꯕꯤꯆꯥ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯅꯣꯡꯕꯥꯟ ꯀꯧꯕ ꯌꯥꯝꯅ ꯐꯤꯡꯕ ꯄꯥꯈꯪ ꯑꯃ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯅ ꯈꯖꯤꯡ ꯑꯇꯦꯛꯄ ꯆꯥꯅꯤꯡꯏ, ꯄꯨꯈ꯭ꯔꯤꯗꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯐꯥꯕ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯥꯏꯗꯩꯅꯣꯕ? ꯑꯇꯦꯛꯄꯗꯤ ꯂꯥꯏꯔꯗꯅ ꯑꯁꯤꯕ ꯑꯄꯠꯄ ꯐꯥꯎꯕ ꯌꯣꯟꯗꯅ꯫ ꯄꯣꯠꯌꯣꯟꯕꯤ ꯑꯃꯅ, ꯏꯕꯨꯡꯉꯣ ꯁꯥꯐꯕ, ꯅꯪꯕꯨ ꯀꯔꯤ ꯊꯤꯔꯤꯕꯅꯣ? ꯏꯃꯥꯒꯤ ꯃꯥꯏꯔꯦꯜꯁꯦ ꯂꯧꯕꯤꯔꯣꯗꯅ, ꯏꯃꯥ ꯆꯠꯂꯒꯦ꯫ ꯏꯃꯥ, ꯑꯩꯁꯦ ꯈꯖꯤꯡ ꯑꯇꯦꯛꯄ ꯍꯥꯟꯅ ꯊꯤꯈꯤꯒꯦ, ꯑꯗꯨꯒ ꯑꯗꯨ ꯐꯪꯂꯀꯥꯟꯗ ꯏꯃꯥꯒꯤ ꯃꯥꯏꯔꯦꯜꯗꯣ ꯂꯩꯒꯦ꯫ ꯍꯧꯖꯤꯛꯄꯣ ꯀꯥꯏꯗꯤ ꯈꯖꯤꯡ ꯑꯍꯤꯡꯕ ꯐꯪꯗꯣꯏꯅꯣꯗ, ꯃꯇꯝꯁꯨ ꯅꯠꯇꯅ꯫ ꯑꯗꯨꯏ ꯁꯔꯨ ꯏꯃꯥꯒꯤ ꯃꯥꯏꯔꯦꯜꯁꯦ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯔꯨꯆꯣ꯫ ꯁꯦ, ꯏꯃꯥ ꯄꯤꯔꯛꯑꯒꯦꯀꯣ꯫ ꯏꯃꯥꯒꯤ ꯃꯥꯏꯔꯦꯜꯗꯣ ꯍꯥꯎꯔꯣꯏ ꯏꯃꯥ, ꯏꯃꯥꯗꯧꯅ ꯃꯁꯛ ꯊꯤ꯫ ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯑꯩꯗꯧꯅ ꯃꯥꯏꯔꯦꯜꯁꯦ ꯊꯤ ꯍꯥꯏꯕ? ꯏꯕꯨꯡ, ꯁꯣꯝꯗ ꯈꯖꯤꯡ ꯑꯇꯦꯛꯄ ꯉꯁꯤ ꯐꯥꯕ ꯌꯥꯎꯔꯤꯌꯦ꯫ ꯈꯣꯟꯖꯦꯜꯁꯤꯗꯤ ꯀꯔꯣꯝꯗꯩꯅꯣ? ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ꯫ ꯑꯥꯗ ꯈꯨꯠ ꯍꯥꯏꯔꯤꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯁꯤꯔꯣ? ꯁꯣꯝꯗ ꯈꯖꯤꯡ ꯑꯇꯦꯛꯄ ꯂꯩꯔꯦ ꯁꯣꯝꯗ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯇꯥꯗꯕꯤꯗꯒ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯠꯇꯦ, ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯑꯩꯒꯤ ꯃꯥꯏꯔꯦꯜꯁꯤꯒ ꯃꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯍꯦꯔꯥ, ꯄꯣꯠꯀ ꯌꯣꯜꯂꯣꯏꯗ, ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯄꯣꯠꯌꯣꯟꯕꯤ ꯑꯇꯩꯗꯣ, ꯃꯅꯤꯇꯣꯟꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯃꯥꯏꯔꯦꯜ ꯃꯥꯜꯂꯦ ꯍꯥꯏꯔꯨꯕꯗꯒꯤ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯛꯄꯗ ꯁꯤꯔꯦꯗ꯫ ꯑꯩꯅ ꯉꯁꯥꯏꯗꯩ ꯋꯥꯅ ꯊꯤꯔꯒ ꯁꯤꯗꯗꯤ ꯗꯃꯥꯗꯃ ꯌꯣꯜꯂꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯏꯕꯨꯡꯉꯣꯕꯨ ꯀꯌꯥꯝ ꯂꯧꯒꯦ ꯍꯥꯏꯔꯤꯅꯣ? ꯏꯃꯥ, ꯈꯖꯤꯡꯁꯤꯕꯨ ꯀꯥꯏꯗꯩ ꯐꯥꯔꯤꯅꯣ? ꯌꯥꯝꯅꯁꯨ ꯐꯖꯩ꯫ ꯏꯆꯥꯅꯨꯄꯤꯅ ꯉꯁꯥꯏ ꯄꯨꯈ꯭ꯔꯤꯗꯒꯤꯅꯦ ꯏꯟ ꯊꯥꯔꯒ ꯐꯥꯔꯤꯅꯤ꯫ ꯌꯥꯝꯅ ꯍꯥꯎꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯑꯇꯩ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯤꯁꯨꯅꯦ ꯏꯆꯥꯅꯨꯄꯤꯅ ꯊꯥꯕ ꯉꯥꯛꯇꯅꯤ꯫ ꯏꯕꯨꯡ, ꯌꯥꯝꯅ ꯍꯥꯎꯕꯅꯦ, ꯍꯣꯔꯦꯟ ꯆꯥꯔꯒ ꯌꯦꯡꯉꯣ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯈꯖꯤꯡꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯤꯕꯤꯔꯛꯑꯣ꯫ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄ ꯃꯥꯜꯂꯦ, ꯌꯥꯝꯅ ꯐꯩ, ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ, ꯑꯇꯩ ꯅꯨꯄꯤꯁꯤꯡꯒ ꯃꯥꯟꯅꯗꯦ꯫ ꯑꯗꯣ ꯏꯃꯥ ꯍꯣꯏꯕꯨ ꯅꯨꯡꯇꯤꯒꯤ ꯈꯖꯤꯡꯁꯦ ꯐꯥꯕ꯭ꯔꯣ? ꯑꯩꯒꯤ ꯄꯥꯕꯗꯣ ꯈꯖꯤꯡ ꯑꯇꯦꯛꯄ ꯑꯍꯤꯡꯕꯗ ꯍꯥꯏꯂꯩ, ꯑꯗꯨꯅ ꯐꯪꯗꯕ ꯅꯨꯃꯤꯠꯇꯗꯤ ꯑꯩꯒꯤ ꯍꯦꯛꯇ ꯈꯟꯅꯩ꯫ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗ ꯃꯌꯥꯝ ꯂꯩꯌꯦ ꯏꯕꯨꯡ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯌꯣꯟꯕ ꯂꯥꯛꯇꯦ ꯏꯕꯨꯡꯉꯣ, ꯆꯌꯣꯜ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯅꯨꯡꯇꯤꯒꯤ ꯌꯣꯟꯕ ꯉꯝꯗꯦꯗ, ꯂꯝꯕꯤꯅꯒ ꯁꯥꯡꯕꯅꯤꯅ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯄꯥꯕꯅ ꯆꯥꯅꯤꯡꯕ ꯅꯨꯃꯤꯠꯇ ꯏꯃꯥ ꯍꯣꯏꯗ ꯂꯥꯛꯀꯦ꯫ ꯏꯃꯥꯕꯨ ꯀꯔꯤ ꯈꯨꯟꯗꯩꯅꯣ? ꯌꯥꯝꯅ ꯂꯥꯞꯄ꯭ꯔꯣ? ꯌꯧꯅꯥꯄꯨꯝ ꯈꯨꯜꯗꯩꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥ ꯃꯅꯤꯒꯤ ꯌꯨꯝ ꯍꯥꯏꯅꯅꯦ ꯍꯪꯉꯨ, ꯃꯤ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯁꯦ, ꯅꯪꯒꯤ ꯈꯖꯤꯡꯁꯦ ꯁꯤꯗ ꯂꯩꯔꯦ, ꯐꯖꯅ ꯄꯥꯏꯌꯨ, ꯑꯃꯨꯛ ꯆꯣꯡꯊꯣꯛꯈꯤꯅꯤ꯫ ꯏꯃꯥ, ꯁꯦꯟꯁꯤꯗ ꯂꯩꯔꯦ, ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ꯫ ꯑꯁ, ꯌꯥꯝꯃꯤꯍꯦ, ꯑꯩꯈꯣꯏ ꯄꯥꯕꯗꯤ ꯍꯣꯔꯦꯟ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯀꯣ, ꯏꯃꯥ ꯍꯣꯏꯗ ꯈꯖꯤꯡ ꯂꯩꯕ ꯂꯥꯛꯀꯦ꯫ ꯅꯣꯡꯕꯥꯟꯒꯤ ꯆꯝꯖꯕ, ꯉꯥꯎꯁꯤꯟꯅꯗꯕ ꯃꯥꯟꯕ, ꯃꯕꯨꯛ ꯐꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯊꯣꯏꯕꯤꯆꯥ ꯅꯣꯡꯕꯥꯟꯕꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯍꯜꯂꯒ ꯌꯦꯡꯊꯣꯛꯂꯝꯂꯕꯗꯤ ꯈꯟꯅꯁꯨ ꯂꯩꯍꯧꯏ꯫ ꯅꯣꯡꯕꯥꯟꯁꯨ ꯊꯣꯏꯕꯤꯆꯥꯒꯤ ꯐꯖꯕ ꯑꯃꯗꯤ ꯆꯝꯖꯕ ꯃꯇꯧ, ꯅꯨꯡꯁꯤꯕ ꯃꯤꯅꯣꯛꯅ ꯉꯥꯡꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯉꯥꯎꯖꯔꯝꯃꯤ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯅꯤꯡꯂꯕꯁꯨ ꯌꯦꯡꯕꯗꯤ ꯉꯝꯗꯅ ꯊꯣꯛꯂꯛꯄꯗ ꯊꯣꯏꯕꯤꯆꯥ ꯐꯥꯅꯕ ꯂꯨꯝꯂꯤꯕ ꯐꯠꯇꯕ ꯅꯨꯄꯥ ꯃꯉꯥꯗꯨꯅ ꯅꯣꯡꯕꯥꯟꯗ ꯀꯧꯁꯤꯜꯂꯒ, "ꯑꯣꯏ, ꯅꯪ ꯁꯤꯗ ꯂꯥꯎ꯫ ꯇꯥꯕ꯭ꯔꯣ? ꯁꯤꯗ ꯂꯥꯎꯗꯤ ꯂꯥꯎꯗꯅ." ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯤꯉꯩꯁꯤꯗ ꯔꯥꯁꯤ ꯑꯣꯟꯊꯣꯛꯅ ꯌꯥꯎꯈꯤꯗ꯭ꯔꯗ꯫ ꯃꯤ ꯀꯧꯕꯕꯨ ꯑꯗꯨꯃꯥꯏꯅ ꯀꯅꯥꯅ ꯀꯧꯅꯒꯦ ꯕꯣꯟꯗꯣ? ꯃꯤ ꯌꯥꯝ ꯅꯨꯡꯁꯤꯇꯦꯅꯦ, ꯑꯩꯈꯣꯏꯁꯦ ꯀꯃꯥꯏ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯗ꯭ꯔꯦꯅꯦ꯫ ꯁꯤꯗ ꯂꯥꯎꯗꯤ ꯀꯧ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯍꯥ? ꯃꯤ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯊꯥꯡꯁꯤꯅ ꯅꯕꯨꯛꯇꯨꯗ ꯖꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯜꯂꯧꯔꯣ ꯅꯪ꯫ ꯊꯥꯡꯗ ꯑꯁꯤꯒ ꯙꯞꯀꯁꯨ ꯇꯧꯔꯤ꯫ ꯀꯩꯅꯣ ꯍꯥꯏꯗꯨꯗꯣ, ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯊꯦꯡꯉꯤ꯫ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯊꯣꯏꯕꯤꯆꯥꯒ ꯋꯥꯔꯤ ꯀꯨꯏꯅ ꯁꯥꯟꯅꯩꯗꯤ? ꯅꯪ ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯥꯔꯣ ꯍꯥ? ꯅꯪ ꯍꯥꯠꯇꯣꯛꯎꯔꯣ ꯍꯥ? ꯃꯃꯥꯁꯤꯔꯣ ꯅꯪꯒꯤ ꯍꯥꯏꯁꯦ?
Mama sira kaina. Masi mi usidaba madum yawrin he. Masi thajingida masi. Nongba na oina pop launa mama du thajile. Ayo. Natonte. Sidi igi ingak tangai. Ai nga sinapi phabaga yawa ngamlara. Ayo. Natonte en he. Sidi ingak tangai ne. Hai. Noi bu kaidong naragen he. Kashu dawdeda. Kok ngawba adugini. Mi omsilakladi aikhoi nupi phadu si yaroi. Aikhoi marina oirasu ngasidi phadaba sukya yadiko. Nangdi yawa yaridamnina nanatondo khumlaga yumda hankro. Aduga hojiki nupado kaida chakre. Phuramlaga jengkrabo. Makhutubu onthongna thokrimi. Aibo yumda hanba ngamdoira. Koksu si bang thona haisi sinini. Hojiki dubu kasagi leisabi du phane haiba. Ai yumdaga kona hangeda. Thaibizaga mamaga do kaitheldagi pot yonba loiraga halaklami. Namisu sangkhiba mamli ba haido oire. Lambi naga phatabani yumnaga lana tabaga mama machado kiba so phawrami. Tanjadu da phataba nupa mari du tanaraklami. Mama masa se aada chatlei he. Noi ani khara kana chalo. Aikhoi ani tungdagi machin welake. Mama du de machinda kina sujinko law khong tawdanaba. Hoi, mi su kanamta leite tanja sa chap chare. Ima mi tanarakpa male kana sense. Kana tanara ino. Hoi ni he. Ima gi thaibiza. Nang yum tamna ne kana chelo he. Yum yawnaba. Ima thachingkre. Tungde machinda melaga masanu pise pukro. Mama sidi aikhoi phauge naha so oiri. Kana lege. Aikhoi gi thawai amukta kanbiyo. Ima, ai bu kanbiyo. Yanaga chi in he. Nain he nangbo. Ai so nangi na puroiba oiduni ni he. Khangawdana tungdage nongbana thaibisa phariba phattaba nupa aduda pop launa thari. Ai kokinum tawre maya. Asina karom daino mo. Masida halageda. Ayo. Nai. Kaino nungni mana mukhun khrise. Ngasidi khutche pen phuge he. Sire nai he. Ayo. Nisa jaba miga chadaba miga kanbasi manade na harise. Haujikta khangida. Phataba marido nongbana tapta kai phudatuna khongbalde intharaga thanami. Aduga thaibizaga mamaga do yum phawba thilaklami. Ibungo nang laamdrabadi imai jagi punsi se ngasidi manglamladabani ko. Ima kaukanu se ataba mina taraga naunakini. Imai jagi kanasu leite haiduna mi singsina usitriba se imai yamna pende. Isana imai jabu laigumna laktuna kanbiriba se ima pele. Phattaba mi mayapsigi marakta isagumba aphaba mi su leiri haibase ima khangle ure ngasidi isagi chawraba lama ima ichada tonsilabani ne. Ibung aikhoi yum yore. Ibunga nangbu hankhibada kaishu tawraidro. Phattaba miyoi singdubu lambidaga amuk leiramlabadi imadi yamna kine. Ima kaishu tawraida. Moido tha amamukti lengot ngamdanaba nasana phuramlabani. Adudi ima ai muhan khragi hayeng laki. Hoi mitna singna chaluko. Ibung lehaurage ko. Ibung gi laman se nasana singba ngamba oizage ko. Kari gi laman noda. Chale ko thabija. Hoi ibung. Onthokna sunu secret. Kanano karino so kari mata khangnadana. Ima ichabu phattaba mi singi makhuttagi kanbiram laga yum phawba thinbiram libani ko. Ima ngasi ibung sina kanbiram drabadi ima ga iga kari oiramgani. Kaukanu se imungda changlasi. Haujiki nupado laina tharakpani. Lai leiko lai lei. Thaibizaga mamaga do kapna imungda changkhre. Nonganbaga nongban Thoibizagi yumda mulai. Aduga awa ana wari sanaduna Thoibizana nongbangi pukridagi khajing phabirami.
Ima, noigi pukrisidi khajing khulei chade he. Thoibisagi mapana yoklambani. Haujikti khajing sina ima ichagi hingnaba lambi ama oire. Thoibisa kharaga pha khone nabungi yamna pinaba. Ima inkholdagi ne hinjang na pi kharaga heklake leramu koi bungo. Yarani deima heklurano. Aikhoi gi so mayam hawi. Ibung bo haujikta ibung hoigidi inkhol yamna pi hairam daine. Ado oirasu sunaba thai. Ibung oidaba wadi ngangnagam siko. Thongalamdagi nupa khara. Kaigina moigi ngasi bora yondrisina. Ngasa eusu yonde. O imamani. Kaidaroge ngasidi bora ga yondrisibo. O ngasi naunini di bora hauraroige. Adudi akhoi Thoibisa lumbala isidi tokwi maunine. Mayam changlusi. Thoibisa udanadi ngasi son halaroisi. Kanano nupa ama leishina. Asidi masak khangum tawi he. Asidi masak khange. Halasi marupsing. Kaigina halasebo. Ma masak khanglaga kaidaroge. Masi nupa se sawardi mi khufu kainom tawbani. Aidi mana phuba phane yamna ure. Ai di chale he. Aseng kira nang na haidubo. Ma mathantana aikhoi maribu phuba ngamgadrane. Is aikhoi mari di ma mathantana ne moida totkum tot ke hairakani. Masa khufa chu sadamne. Adudi ngai khoi aikhoi silaki. Kaigina nang na noliduna. Tu adu chengkhriba mi singse mi yamna sitabani. Ngasidi ibung leramba sida kidana chengkhre. Andugi noklini. Ibung hayeng sala uko. Aikhoi mai cha sa nupa kana amata leijade haiduna mini yamna usite. Aikhoi sa singzo barayon bini haiduna so hanthana yengbi. Adumaina ga tarande bora hobai khabai achobuduna ne thawa saba lublaga mamai duda tana kalu. Kange ibung aikhoi imade mina usitradi ne kange hekla tawbani. Ibunga se yam daba ima pabo hega hauna samina. Nasan pina thaba ngaktani. Imadi isase yadre. Aduna ne thabak subaga ngamdre. Yamna yaman krema. Mayam se puraga chaladi mina kanam khalani. Kanana kari khandoi na ibung khalaso khaning khanjasano. Se khajing sina paba yamna pamjai habada mayam pijaw hore. Yam ima. Ado ima ngasi daidi ai lakpada sumaina hapakanu ko. Hapa di ima hoida changlakpatan neba. Ko Thoibisa. Ibung se mi yamna lui ko. Ludabani he. Hoi. Lao. Ima mate ama thinbigi. Ai su thinba yawge ima. Asumna nongbal Thoibisa hoida nungtigi laktrabasu adumdi laklami. Aduga Thoibisa ga nongban ga sunung sinarami. Aduna haujikti nupa kana amatana Thoibisa dalaknaba karanta basungam khidre. Tha kharagi matung nongbangi mapana. Ibungo nongba. Ipa ga wari sasilaune. Kari wari no paba. Nang na he purakliba khajingdo ipa gidi pamjabi haraujabi haido hek oyene. Aduna sumaina tit lauraga sabase ipa di pamdrene. Adu oiragana laura anu haibra baba. Adu haibana tene ipa na harise. Mingondagi khara lauraga chadoi sharu. Nungtigi lauraga natragana isanaga hekta kumtharaga pharaga chaninglakpa haitaredana. Moi mapana haininglido karino mayek sengna hekta hairodana. Ima aikhoi pabagi wase ai gyan tadrida. Aina haide nangna he khajing poraiba napi lesabi masak phajabido. Ima oirasi chensil o haibani ne. Namaso chak thongbada ware. Ai so hal oire. Isu kado khara kallinga sida pohauge haiwani ne. As aikhoi pabasidi. Aikhoi ibungo se ikahiri se. Ai hayeng ne ahal kharaga ima hoida chalaga ne mama ga wari sanarurage moi mapa. Adu yoradi ai khangdre noi thoktor. Angang poine na khariyam na pokladi phadawa. Ai thanta he poklamido. Adudi namong lupidi kaidinga naune. Hai ngang sinaraga kaidano mu thokrido. Masi ngang sidiba. Nongan baga mamaga napi kharaga Thoibisagi mayumda chatuna mamo oijarage haina
ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯁꯨ ꯍꯔꯥꯎꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯊꯣꯏꯕꯤꯆꯥꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟ ꯌꯥꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯊꯥ ꯂꯦꯞꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯕꯥꯟꯒ ꯃꯄꯥꯒꯅ ꯊꯣꯏꯕꯤꯆꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯃꯅꯤꯡ ꯇꯝꯅ ꯀꯨꯝꯗꯨꯅ ꯈꯥꯖꯤꯡꯗꯒꯤ ꯉꯥꯗꯒꯤ ꯐꯥꯗꯨꯅ ꯍꯥꯎ ꯍꯥꯎꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯊꯥ ꯑꯅꯤꯃꯨꯛꯀꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯕꯥꯟꯅ ꯌꯥꯝ ꯊꯤꯅ ꯐꯨꯈꯤꯕ ꯐꯠꯇꯕ ꯅꯨꯄꯥ ꯃꯉꯥꯗꯨꯗꯤ ꯅꯣꯡꯕꯥꯟꯗ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯣꯡꯕꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯍꯥꯠꯂꯒ ꯊꯣꯏꯕꯤꯆꯥꯁꯦ ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯃꯗꯨ ꯀꯥꯟꯗꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯃꯅ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯕꯨ ꯃꯥ ꯃꯊꯟꯇꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯀꯌꯥꯝ ꯊꯤꯅ ꯐꯨꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤꯗꯤ ꯗꯥꯛꯐꯝ ꯀꯣꯛꯇ꯭ꯔꯤꯕꯅꯤ ꯃꯔꯨꯞꯁꯤꯡ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯗꯤ ꯃꯥꯒꯤ ꯀꯤꯟꯗꯨꯒꯤ ꯆꯩꯅꯥꯗꯣ ꯍꯦꯛ ꯍꯦꯛ ꯅꯤꯡꯁꯤꯡꯂꯨꯕꯗ ꯏꯁꯥ ꯏꯊꯟꯗ ꯄꯪꯀꯤꯗ ꯀꯤꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯄꯥꯗꯣ ꯍꯥꯠꯂꯒ ꯊꯣꯏꯕꯤꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯉꯥꯎꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯃꯛ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯅꯣꯡꯕꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯊꯥꯡꯅ ꯊꯤꯜꯂꯒ ꯍꯥꯠꯂꯨꯒꯗꯕꯅꯤ꯫ ꯂꯥꯎ ꯍꯧꯒꯠꯂꯨ ꯃꯔꯨꯞ ꯃꯔꯤ, ꯂꯃꯟ ꯈꯨꯝꯕꯒꯤ ꯇꯟꯖꯥꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯆꯞ ꯆꯥꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯂꯥꯎ ꯆꯠꯂꯁꯦ, ꯃꯌꯨꯝꯗ ꯆꯪꯂꯒ ꯍꯦꯛꯇ ꯍꯥꯠꯀꯗꯕꯅꯤ꯫ ꯃꯔꯨꯞ ꯍꯤꯗꯥꯛꯇꯨꯗꯤ ꯄꯥꯏꯁꯤꯜꯂꯛꯎꯍꯦ, ꯑꯩ ꯑꯣꯛꯇ꯭ꯔꯤ꯫ ꯍꯣꯔꯦꯟ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯒ ꯄꯦꯟꯅ ꯊꯛꯈꯤꯗꯣꯏꯅꯤ꯫ ꯁꯣꯝꯗꯅ ꯅꯣꯡꯕꯥꯟꯒ ꯊꯣꯏꯕꯤꯆꯥꯒꯗꯣ ꯐꯠꯇꯕ ꯃꯉꯥꯗꯨꯒꯤ ꯚꯥꯞ ꯑꯣꯏꯗꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯤꯁꯤꯡꯅ ꯆꯥꯛ ꯇꯣꯛꯅꯗꯨꯅ ꯄꯣꯊꯥꯕꯒꯤ ꯃꯇꯝꯗꯅꯤ ꯐꯠꯇꯕ ꯃꯉꯥꯗꯣ ꯅꯣꯡꯕꯥꯜꯒꯤ ꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯩ ꯃꯤ ꯀꯧꯒꯦ, ꯅꯣꯏ ꯃꯔꯤ ꯊꯣꯡꯖꯤꯟꯗ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯂꯨꯝꯃꯨ꯫ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯆꯣꯞ ꯆꯣꯞ ꯂꯥꯎꯅ ꯊꯤꯟꯖꯤꯟꯒꯗꯕꯅꯤꯀꯣ, ꯑꯗꯨꯒ ꯊꯣꯏꯕꯤꯆꯥꯗꯣ ꯐꯥꯔꯒ ꯄꯨꯒꯗꯕꯅꯤ꯫ ꯀꯧꯔꯣ ꯑꯗꯨꯗꯤ꯫ ꯅꯣꯡꯕꯥꯜ, ꯅꯣꯡꯕꯥꯜ ꯂꯩꯕ꯭ꯔꯣ? ꯊꯣꯡ ꯍꯥꯡꯉꯨꯅꯦ, ꯅꯪꯒꯤ ꯃꯔꯨꯞꯅꯤꯅꯦ꯫ ꯅꯪꯗꯤ ꯑꯩꯉꯣꯟꯗꯒ ꯄꯥꯎꯒ ꯑꯃꯠꯇ ꯈꯪꯍꯜꯂꯛꯇꯅ ꯇꯨꯃꯤꯟꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯤꯅꯤꯅꯦ꯫ ꯏꯕꯨꯡ, ꯃꯄꯥꯟꯗ ꯏꯕꯨꯡ ꯀꯧꯔꯤꯁꯤꯕꯨ ꯀꯅꯥꯅꯣ? ꯊꯣꯡ ꯍꯥꯡꯂꯒ ꯌꯦꯡꯂꯨꯁꯤꯔꯣ? ꯑꯩ ꯌꯦꯡꯒꯦ꯫ ꯃꯔꯨꯞꯄꯨ ꯀꯅꯥꯅꯣ? ꯃꯤꯡ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯣ꯫ ꯍꯦ, ꯁꯦꯝ ꯁꯥꯔꯣꯍꯦ, ꯊꯣꯡ ꯍꯥꯡꯂꯛꯇꯧꯔꯦ꯫ ꯑꯩꯅꯤꯅꯦ, ꯊꯣꯡ ꯍꯥꯡꯉꯨꯅꯦ ꯑꯃꯨꯛꯇ꯫ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦ꯫ ꯂꯥꯛꯏꯕ ꯃꯤꯁꯦ ꯑꯩꯅ ꯈꯪꯕ ꯃꯤ ꯃꯥꯟꯗꯦ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯥꯛꯄꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦ꯫ ꯑꯩꯒꯤ ꯂꯨꯈꯨꯝꯗ ꯉꯥꯕ ꯂꯤꯆꯩ ꯃꯔꯨꯗꯣ ꯀꯥꯏꯗ ꯂꯩ? ꯅꯣꯡꯕꯥꯜꯒꯤ ꯃꯄꯥꯅ ꯀꯅꯥꯅꯣꯅꯦ ꯃꯄꯥꯟꯗ ꯏꯆꯥ ꯅꯣꯡꯕꯥꯜ ꯀꯧꯔꯤꯁꯤꯕꯣ? ꯊꯣꯡꯁꯤ ꯀꯣꯛ ꯂꯥꯎꯅ ꯍꯥꯡꯂꯒ ꯌꯦꯡꯕ ꯌꯥꯕꯗꯨꯕꯣ? ꯃꯄꯥꯅ ꯊꯣꯡ ꯍꯥꯡꯇꯣꯛꯂꯨꯕꯒ ꯐꯠꯇꯕꯁꯤꯡꯗꯨꯅ ꯅꯣꯡꯕꯥꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯊꯥꯡꯗꯣ ꯃꯄꯥꯗ ꯊꯤꯜꯂꯝꯃꯤ꯫ ꯅꯣꯡꯕꯥꯜ, ꯅꯄꯥꯗ ꯊꯥꯡꯅ ꯊꯤꯜꯂꯦꯍꯦ꯫ ꯃꯄꯥ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯁꯤꯗꯤ꯫ ꯁꯣꯏꯔꯦꯗꯅ, ꯀꯃꯥꯏ ꯇꯧꯅꯤ? ꯀꯔꯤ ꯍꯥꯏꯕ ꯄꯥꯕ? ꯀꯅꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯄꯥꯗ ꯊꯥꯡꯅ ꯊꯤꯟꯕ? ꯅꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ꯫ ꯃꯣꯏ ꯃꯄꯥ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ꯫ ꯄꯥꯕ, ꯃꯤꯠ ꯄꯥꯡꯉꯣ꯫ ꯏꯃꯥ, ꯏ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯐꯤꯅ ꯑꯁꯣꯛꯄ ꯃꯐꯝꯁꯦ ꯀꯟꯅ ꯌꯦꯠꯁꯤꯟꯁꯦ꯫ ꯃꯃꯥ, ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯧꯅꯦꯍꯦ, ꯅꯆꯥꯅꯨꯄꯥꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯤꯗꯣ꯫ ꯃꯣꯏ ꯃꯄꯥ, ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯤꯒꯅꯨ꯫ ꯂꯩꯀꯥꯏ, ꯃꯤ ꯍꯥꯠꯂꯦ, ꯃꯤ ꯍꯥꯠꯂꯦ꯫ ꯃꯤ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯅꯦꯍꯦ, ꯑꯩꯈꯣꯏ ꯀꯝꯗꯧꯁꯤꯒꯦ? ꯅꯣꯡꯕꯥꯜꯅ ꯄꯥꯏꯔꯤꯕ ꯂꯤꯆꯩꯁꯤꯁꯨ ꯆꯥꯎꯕ ꯃꯥꯜꯂꯦ꯫ ꯅꯣꯡꯕꯥꯜ, ꯑꯌꯣ, ꯆꯦꯜꯂꯣꯍꯦ, ꯆꯦꯜꯂꯣ꯫ ꯅꯣꯡꯕꯥꯜꯒ ꯐꯠꯇꯕ ꯃꯉꯥ ꯑꯗꯨꯒ ꯌꯥꯝ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯅꯣꯡꯕꯥꯜꯁꯨ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯣꯏ ꯃꯉꯥꯗꯨꯁꯨ ꯃꯀꯣꯛ ꯂꯣꯏꯅ ꯅꯣꯡꯕꯥꯜꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯐꯠꯇꯕ ꯃꯉꯥꯗꯣ ꯑꯃꯅ ꯑꯃꯨꯛ ꯀꯥꯎ ꯑꯃꯅ ꯑꯃꯨꯛ ꯊꯤꯟ ꯇꯧꯕꯗ ꯃꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯁꯤꯔꯝꯃꯤ꯫ ꯑꯅꯤ ꯑꯃꯅ ꯃꯈꯣꯡ ꯃꯈꯨꯠ ꯁꯣꯏꯅꯥꯏꯗꯨꯅ ꯋꯥꯈꯜ ꯐꯥꯎꯕ ꯆꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯕꯥꯜꯒ ꯃꯄꯥꯒꯗꯣ ꯑꯃꯥꯏꯕ ꯄꯥꯟꯖꯤꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯏꯀꯠꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯣꯡꯕꯥꯜꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯄꯥꯗꯤ ꯐꯔꯕꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯄꯥꯕ, ꯏꯃꯧ ꯅꯨꯄꯤ, ꯀꯔꯤꯒꯤꯅꯣ ꯅꯃꯥꯒ ꯅꯪꯒꯅ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯗꯨꯕꯣ? ꯏꯄꯥ ꯐꯔꯦꯅꯦ, ꯏꯄꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯏꯁꯥ ꯈꯔ ꯁꯣꯟꯕꯁꯤꯗꯤ ꯏꯆꯥꯒꯤ ꯄꯨꯈ꯭ꯔꯤꯒꯤ ꯈꯖꯤꯡ ꯅꯣꯡꯃꯒꯤ ꯐꯥꯔꯒ ꯆꯥꯕꯗ ꯏꯄꯥ ꯑꯗꯨꯝ ꯀꯜꯂꯛꯑꯒꯗꯕꯅꯤ꯫
Haikumadana, Nongbal, ipagi khajing khara pharujone. Aduga, imaugi mamagi khajing borado. Ngasidagidi, aikoigi thonggalda oina haurasi hayuko. Asomna amuk thaibizagi mamagi khajing borado, Nongbal hogi thonggalda sangmacha ama saduna, khajing bora yonduna punna nungaina amuk lekhirami. Chahi amagi matung, Nongbal amadi thaibizagi, machanupa nungsiba ama amuk phangzaduna, hena nungaina pankhirami.